याना लेगी अदुबो थुना लोइसिननब चीफ मिनिस्टर अकनब इंस्ट्रक्शन पीखरे दिल्ली की इंडिया इंटरनेशनल सेंटर पांथोकिबा एग्जिबिशन मणिपुर की इमा कैथेल की सतम उठ्खरे लाइसम सरिता लुपा लाख लिंग कुन की मतंग पुसिनना जस्टिस फॉर सरिता की कैंपेन लोइसिनख्रे मयाम खुरमजरी अदोम यंगबसी इम्पैक्ट प्राइम टाइम मणिपुर न्यूज़ नि पुंजा असि फावगी मरुइबा पाउसिंग म्याम द पिजरी संजेंथोंग सही असि नवेंबर 22 पांथोकदोरिबा संगाई फेस्टिवल नंगनी हाइबा आशा उद्रे नाकल अमरमदा हौजिक ओइरिबा संजेंथोंग साबगी प्रोग्रेस ता मणिपुर की चीफ मिनिस्टर ओक्रम इबोबिना मई हौबो मखै असाब उठखरे ngasi युपुंग 13 ताबा द्वाइदा चीफ मिनिस्टर ओक्रम इबोबिना संजेंथोंग सारिबा असिगा मरी नेना अखनबा मिफम अमा कौदुना थोंग असि अथुबो मतमदा लुसिननबा अकनबो मोंगदा इंस्ट्रक्शन पीखरे ngasi मिफम अदुदा वर्क्स मिनिस्टर पीडब्ल्यूडी की मकोक थोंबो ऑफिशियल सिंग सरुक याकी अदुबो मिफम अदुदा संजेंथोंग सारिबा सिम्प्लेक्स कंपनी की म्यूट यावखिदे हाइना थाजबा याबा पाव गिलिखुन अमन हाइदी चीफ मिनिस्टर संजेंथोंग सारिबा असिगा मरी लेना सिम्प्लेक्स कंपनी की डायरेक्टर बुसु मणिपुर लाकनबा खंखरे लोइना संजेंथोंग सारिबा असिबो यंगसिननबा कंपनी इसके मैनेजर हायंग इम्फाल थुंगलगनी लोइना संजेंथोंग साबा असिगे थबक थोरम हक्थेंगना यंगसिलगनी हाइदी मणिपुर की खुदसा हाइबा नुपी सिंह समाज असद मफम अमा पीनबगी पांदमदा दिल्ली की लोधी स्टेट लेबा इंडिया इंटरनेशनल सेंटर द इमा कैथेल नॉर्थ ईस्ट इंडिया's मदर विथ पीस इन दिल्ली हाइना मिंगथोनबा एग्जिबिशन अमा सेप्टेम्बर की तांग कोमा थोइदिगा हौदोखरे निंगथोकाबा नुमितगी हौकिबा एग्जिबिशन असि लाक्लिबा सेप्टेम्बर की तांग कोमंगा फावबा चतगदबनी मणिपुर की तंगदु लैताद्रबा फिबम असिना अवाबा पीरिबा पुंसि खरदा हिंगनबगी लंबी अमसुंग अनोबा आशा पीननबा हौदोकिबा इनिशिएटिव अमनी हाइना एग्जिबिशन असिबु सिली लांगलिबा सिंगना फोंदोरखी स्किल डेवलपमेंट के खुथांग कॉन्फ्लिक्ट सोहलबा नुपी सिंग सेल थुम की अवाटपा लेतनबा प्रोग्राम असना मिजेंग थमली मणिपुर लेबा इमा कैथेल की मतौ तमदुना एग्जिबिशन असि सिनखिबनी कंट्रोल आर्म्स फाउंडेशन ऑफ इंडिया अमसुंग मणिपुर वुमेन गन सर्वाइवर्स नेटवर्क न पुन सिलिबा एग्जिबिशन असदा अवोंगपोक स्टेट हाइबदी असम नागालैंड अमसुंग मेघालय दिगिदा नतना बांग्लादेश की सितागोंग की नुपी क्यान पुथोकपा पोथोकया अमसुंग मरांग काइना उतली खुंड्रापम असेंबली कॉन्स्टिट्यूएंसी की मनुंग चनब सिंखु खुल की मियामना मफम अदुदा मणिपुर गवर्नमेंट मणिपुर फिल्म इंस्टीट्यूट साब यारो हाइना वारेप नखरे वारेप असिंगसी खुल असि कम्युनिटी हॉल द दि सिंखु विलेज अथॉरिटी अमसुंग सिंखु खुंड्रापम लोकल कनब लुपना सिंदुना पांगथोकिबा मियामगी मिफम अमदा वारेप लौखिबनी पांगथोकिबा मिफम अदुदा सरुक याखिबा वांगांग लोइसिंगना मणिपुर गवर्नमेंट अमसुंग आर्ट्स एंड कल्चर डिपार्टमेंट फिल्म इंस्टीट्यूट सानबगी दमक खुल असि लेबा मियामगी चखाव थदरकदौरी मणिपुर द फिल्म इंस्टीट्यूट साबा हाइबसिदी थागतनिंगाइनी लौ उनरिबा सिंखु की मफम सिनतबा अतोपा लौ उनदबा मफम अमदा मणिपुर गवर्नमेंट इंस्टीट्यूट असि हांगदोखिबना फगनी हाइना वफम फुंगदोखी मियाम की मिफम अदुदा खुंड्रापम असेंबली कॉन्स्टिट्यूएंसी की जिला परिषद तांखम हरावरु प्रधान अमसुंग खुल असि की मियोय क्याना सरुक याखी फिल्म इंस्टीट्यूट साबजे सुपाम पामदे मरमदे अखोई की लैरिबा लंथुम पुनम असि प्लप मटलगा सिंखु की सोर्स अमफौ लैतना थबक पाइखना है अखोई सुग्या याजनिंगदे खासलेन लेदुबा अतोप मणिपुर मफम जगह लोकल साबियो अखोई फिल्म इंस्टीट्यूट साबदा अथिंग अयपदी लेजदे अतोप मफम साबियो है अखोई अरेप अखोई लेंग्रब फिरेमनी मरमदुन अतोप मफम साबियो है अपील तौजरी इम्फाल ईस्ट ट्रांसपोर्ट एसोसिएशन सोसाइटीज जॉइंट कमिटी न कोलिबा रूट सिंग मियोय खरना मसागी परमिट की वांगमदा सर्विस तौसिलपदगी नियम चुमना मैजिक अमसुंग ऑटो सर्विस तौजरिबा सिंग अवाब कया मायक नहले मरम असिन हारिबा ऑटो सिंग असिना मसाना खंगना खुदकता लेपिनबा अमसुंग लाक्लिबा सेप्टेम्बर 23 तगी चथबा होगदौरिबा ड्राइव तसु मियाम अमसुंग मरी लेनबा डिपार्टमेंट की मियोय सिंगना मतेंग पांगबियो हाइना कमिटी असिना थादोरपा सिरोल अमदा अपील तौरकली मालेम गांबी नर्सरी फार्म कंगला सिफाई उकु सिंगजिलना कोरेंगैदा लेबा लैमकोन वुमेन अवॉर्ड न चलाइबा पोइरे नवाकोंदंग असि चाइना टिक पांबी यांखै पिरक्तुनु उसारा सिंह अदु लैमकोल कॉम्प्लेक्स की अकोइबदा थाखरे मसिगी मथक्ता चेंग बैग अहुम अदुगा अलू बैग अमसु नवाकोंदा लेरिबा अंगांग सिंगी दमक पिरमखी मसिगी मथक्ता भारत स्वाभिमान ट्रस्ट सिंगमैरोंगी माइकैदगिसु नवाकोन की दमक योगा साननबा मसाक मथुम अमसुंग बोय कोलम सिंगसु दान तौखरे ngasi usara thakiba adu maru aina malemgi uwa masing handharakpadagi aying asada sound akaba pirekliba astigi kharada orbasu karnabki pandamda thakibani laimakon women award ki vice president kangjam sanu sumati na ngasi hom ama oina mafung fana leita larba singi damak thabak tawba ngamlakpagi social welfare department to home asi fit oire haina declaration certificate pbu haibada department asigi nupi clerk mana sel pidrabadi file putok pusin tawba ngamloi haina hairakiba wafum adu pendo phungdoki
Social Welfare Department gi clerk nupi sina nangi pose aina nangi athaba larik ama pugadoi se ai se makha dagi mathak tan thangkatoi ni sigidam ta paisa piramu hai akhoi gi home do fit oire haina declaration certificate ama khaki damakta thabani si paisa phangna banati adu nangi se sam ai record chalu haira chanu haira hai mana Sini Manipur ki oriba structure sida akhoi hard work tawba grassroots level da akhoi work tawi adu higher level gi adu gumba habi jabi myam sida di akhoi sanction bangam dawri u dugi char di wala ko paisa dugi mahau dugi nuai ba nataba ai tegi hau gi bu u jingna haura kanda environment gi uche ki kari gi mayam si kana ba mayam pano phangkan aina nuai jaba adu khakta gi pandam da aina nasai farm ji tawjuban Senapati Brigade की मखादा लेबा मराम बटालियन चरखिबा सेप्टेम्बर कुमाथोइदा सेनापति डिस्ट्रिक्ट की मनुंगसना लेबा मिशन इंग्लिश स्कूल बेंद्रामाइदा सोलर की लैंटर्न सिंह येंथोकरे मनुंग हुंजिना लेबा लमदम असस इलेक्ट्रिसिटी फंगदना लेरी मसिदा सोलर की लैंटर्न सिंह पिरकपदा स्कूल की अथॉरिटी सिंह अपेनबा फोंदोरकली कोलिशन फॉर इंडिजिनस राइट कैंपेन सिरकाना मणिपुरना इंडिया तिनखिबा मर्जर एग्रीमेंट 1949 बु यानिंदबा फोंदोक्तुना वाकत मिफम फमखरे मणिपुर सि मनिंग तंबलेबा अमा ओइरमी इंडिया तिनखिबदा मतुंग लमदम असिदा अवाबा कया मायोकनरे हाइना सिरकागी माइकैदगी थमलकली पैलेस कंपाउंड लेबा पुरैरोंबा इमा कैथेलदा फमखिबा वाकत मिफम अदुदा कैथेल अमसुंग कैथेल असि अकोइबदा लेबा दुकान फंबसिंग यावना कैथेल असना कोनबा मफमसिंगदा लेबा मियोइसिंगना सरुक याखी वाकत मिफम अदुना मरम ओइरगा पैलेस कंपाउंड लेबा कैथेल दुकान अमदा थोंग हांगनखिदे Iramdang gi iromi kan banatana iri paksu kan janabi damakta ngasi dana pandarimni akhoi Manipur sna dia tinggiba madrasna ta sakhiba matan da akhoi Manipur se amna awaje thing amna mine amadi chathagi maramna hoji akhoi iramdam ji ingna chingna tapna leini badang ta akhoi smain tawna akhoi majara se akhoi Manipur miyam sna pamjadri haidana akhoi phamjaban JSC of Amtuk amasung MGO na thador pasirol amagi matungina JSC ki constitution ki matungina advisor C.A. Chandramani senior vice president B Ganesyam gi mingda thokpa JSC ki serol amata satnaroi hairi special component plan da leba khudung sabasing state asda leiba schedule cast singda khangnanaba nomagi oiba awareness cum training program ama pangthokare haiba training program asi Institute of Cooperative Management Imphal ki conference hall da pangthokhibani Tharum asi National Labour Cooperative Federation of India New Delhi amasung Institute of Cooperative Management Imphal ga punna Ministry of Agriculture and Farmer Welfare Government of India gi santang makada pangthokhibani Tharum adu da Manipur gi kasin kuya dagi lakpa schedule caste mioi samarom na saruk yakhi government na paikhalakpa scheme sing asi schedule caste ki mioi sing na khangbo mathau tai masige scheme asigi matang da mamutana khanglaga amasung scheme asigi kanaba lawrabadi government na scheme asi mai pak le haina lawgani haireduna thoram ase saruk yakiba registrar cooperative societies government of Manipur Dr. Harmit Singh Pahuja IS na fondoki nakalamrom da thoram da saruk yakiba ICM gi chairman L Tombi Sakna society among gi tam asi hana sahi ahum orambadagi hojikti sahi manga da sangdokle maram aduna manak nakpa district society officer singa tanaduna scheme asigi tam sangdokna ba khanganki Any makal ki society koi tamu police sahi ahum orambado oi sahi manga satnaragani sahi manga salagadoriba akoi ki tam se register toriba tongan tongan makal ki register ba wibing oiro adegi polteri oiro makal ki society agi da register toriba singna tamu police sahi ahum orambado sahi manga oirani sahi manga se masi koi manak nakpa disu singa district disu singa yarses ka tane biraga akoi Center की donor secretary ani laklamba amasung Ministry of Home Affairs की Internal Security Secretary laktona UNC ga uniki bes kana gi khujil thorang no haina United Maitai Young Forum na wahang torokli state as tha ahum dom ILP gi issue da sab leptuna lekhiba matam da center ki mihut karigi kaukidri bano karigi damakta Sorchanpur iranga mari lenna laklibno haina wahang torokli maram asina asigumba samamna bakya asi kokna ba government na thuba matam da center ki mihut sing laklamba gi marol singdokadabune haina United Maitai Young Forum na sirol amada khangalakli nakalamrom da JSC Sorchanpur na hayang tang kunmari digi haurga Mathangi notice thokriba forward nungthil pung amadagi numidang waram pung ter forward Sorchanpur gi wakam ifam phampham singdam akhata na wakam ifam jathan anaba sirol amada khangalakre Manipur tribal singna thengnariba awaba singda center ki mijeng hena sangsin binaba Manipur Tribal Forum Delhi ki mihut singna Manipur ki Autonomous District Council Sorchanpur ki delegate manga ga lune nangarang lepak pokponomita President Pranab Mukherjee ga unakare mihut sing aduna Union Minister of Tribal Affairs Zwal Oram ga su hiramasiki matang da unaki Tim asina Manipur da leriba tribal singna thengnaduna lakliba awaba amasung hauji tang tu leita da film asigi matang da yauba memorandum amasu President amasung Tribal Affairs Minister da pisinki
President amsung Minister animakta makhoina taliba dabi adu athubada yengsingani haina thajaba pirakhi hairi ngarang Charsanpur da laktuna phibum yengsilakiba Ministry of Home Affairs ki Internal Security Secretary Ashok Prasad kasu unabi yohana delegation asna President ta taksilam ki Secretary isna bill sing asigi matang da kari khalibge habidu President unaduna khanabi yohana delegation asna President ta wafum thamdam ki Indian Constitution na masak khangraba tribal sing ge hakpu ngak senbada mateng pangbi yohana Tribal Affairs Minister da su delegation asna taksilam ki Islam lining satpa Musalman singi Silinaw singi senglaba kumai Idul Zohana lakpada Manipur Pradesh Congress Committee ki President Gaikhangam amasung Inner Manipur Parliamentary Constituency ki member Dr. Thoksom Mainana Manipur ki miyam da maru oina Musalman Silinaw singda yaipa paujal pirakli Idul Zohana lakpasda iroinana ekhoi khudingmakna nungsi sanana hingminaba amasung khena chakorpa lamdam ama purakpa oirasno haina MPCC na thadorpa sirol asina khanghalakli ngase yupung 38 minute nifumangarom satpa adaida sekmai gi nongthomban gas bottling plant mapada Honda Activa thoduna lakpi Dilkumari Rai Kobi nupi ama passenger bus registration number MN012012 na thombadagi khutakta laikhidre Handak nongka hena sukiba masung sing ningkhai singba kya thokibadagi National Highway number 39 Palel dagi More Fauba Public Works Department lambi sembagi thabak kana sathariba maramna Shaktiman truck masung atai arumba gari sing hayeng dagi horga mathangi notice thokriba fauba lambi isa satpada thingle haina PWD na thadokpa sirol man khanghalakli Malem Pithribi amasung miyoi bazati gi ai phanabagi damak malem gi lusungba kyana punsinduna paikhat kadaba Sustainable Development Goals haina mingthonba thorang asigi mangoidana Malem ki tongan mafamda pangthok nabugum Manipur da su Light the Way Action 2015 gi thorom pangthok kare Manipur go oina ngasi Imphal da leba Nupilal Memorial Complex da Human Rights Alert Manipur amasung Big Sisters League na tongan ba organization singa kusam naduna pangthoki banbaya badi lakada ba sahi 2030 fawda malem da lairba kokhan ba mipung phudimak manaba thakta porakpa amasung mohsa gi khal kahendana thamba habisi pandam asida September gi tang ko manga da United States da mifam ama phamgadawri Mifam aduda malem gi lusingba kyana Sustainable Development Goals haina khangnaba pandam 33 jauna khongthang ma paikhatnabagi damak warep launagani loinana malem gi mipung phudingmaki yaifanabagi damak paikhatkadaba khongthang sing asibu sogatpo oina masung thaurang sing asibu miyamda khangnanaba Light the Way Action 2015 asi malem gi mafam kyada pangthoknari ngasi Nupilan Complex pangthokiba thoram aduda Indigenous and the Contemporary Music Studies Institute ki mahiroi singna phajraba performance kya utki Ningsing bayabadi United Nations na lusingduna malem pumbagi yaifanaba hokiba 2000 da sahi 35 gi oina Millennium Development Goals kawa pandam nipan yawba thorang ama pakatki adubo Millennium Development Goals ki matam asi sahi istel loiraduna lakadruba sahi 2030 fawbagi oina Sustainable Development Goals asna mahut sinhan godawribani nupaga nupiga khongmanana chawkhatminaba HIV AIDS thingba amadi mase reverse tawba lairiba environment si safe tawba pina ngang pokoda sibagi chance handa hanba infant mortality masigum mayam se prithvi gi oina thamaga mase pulap inminnaraga United Nations ki level dagi mase achieve tawdana ba chahi 10 gi manu de achieve tawse 2000 da wasat nakibani laiba yang thibadi ogi ba chahi 10 se yekha tumatamda hairiba goal sing se ayam na fulfill tawdi Mathangi lakiba sahi 15 gi punsida sumsoi sodana effect tawragadawa mali mi oina laiba leaders inga decision kra dawnadori masigi decision si wafam tarada tare yawi Moreda leba pasra amagi imung manungi miyoi sing amasung church ki workers sing punna miyoi 38 hu sinba yen saru badagi More hospital da laikan nakre haina KSO More gi sirol amana khangalagli hariba yen adu More bazar da leba chicken center amadagi lerakibani amasung yen sa sabada khai hairi mari lenaba government ki department chicken sing asi test tobina naba amasung chicken yolba sing su test tawdriba fawbadi yonbidana ba KSO More na thadorpa sirol amna appeal tarokli Wanghai Kendra apunba nupi lupki President haiba miyoi amana satkiba August thagi oina Manipur government PDS ki seng amasung kerosene kendra amata da piki de haiba wafam adu yumpham yaudaba amasung Manipur miyambu lana lamjingba warol ni haina Wanghai Kendra Development Forum gi secretary A Boys na thadorpa serol amna khangalakli asingba namthak taba wafam asi amohna phongdok taba fagani hairi Gari daleba ships auto tekta Mahindra gi anoba TUV tough utility vehicle
300 launch tawkhre launch sobgi thoram aduda autotech asigi provider Philam Dorendra MLAT and Hokipna Singba Kayasu Sarugyaki Customer Care Manager of Mahindra North East Region Kyan Tapasna Anoba TUB Gari asi Anoba platform sing the base tawmuni aduga Saka anigi thawbagi format lakli haiki hariba gari asi maman lupa lak treka lising nifudagi hawi hairi Third generation latest chassis that is also used in new generation Scorpio, static bending headlamp. So that's very useful when you drive this vehicle in hills. As per your steering movement, the lights keeps on moving. It has got a 1.5 liter diesel engine, 2 turbochargers for 2 different RPMs. So that's one thing, and the price will be will start from on road somewhere around 7.4, I think till 9 it will go in Manipur. Kaisampatagina malom phawa lambi pakthokpa ga mari lenena NS 150 amasung kwakaithel mayai koibiga khagem taba lambi ga samnahali ba lambi asi lakliba tang kumanga dagi thingsilagani hadi lambi is the culvert sagadabo maramna lambi asi thingsingadabani haina National Highway Division number 3 Public Works Department Government of Manipur gi Executive Engineer tharopa sirom da khangalakli hojik sanbi pawmu lobirasi Aibana Manipuri boxer Laisram Sarita amasung mahaki course angom lenin ani gi mathakta thamlakiba dollar lising ani habdi lupa lak amaga lising kun lomgi sanram adu puthokna ba Manipur Olympic Association amasung Editors Guild Manipur na satharakiba Justice for Sarita gi campaign ngasi Manipur Olympic Association ki conference hall da pangthokiba asamba thorum amaga lunena lusin khare Manipur amasung Manipur gi wangmuda leiba tongan ba mioi marafuni pana mateng panglakpa lupa lak amaga lising kun samga ga contract senfam Rio Olympics of medal long na bagi pandam da thamliba Sarita da kusin na khare senfam asi sohonna bagi damak asi aroibo ina works minister KS Ratana lupa lising tramanga retired police officer TS Kaur nana moina lupa lising manga amasung impact bigi director KS Kelena lupa lising anigi mateng pangki thoram aduda Manipur Olympic Association ki president ai Himosandrana aibana akaknaba matam piduna thanlakiba fine adubu matam san thiba ngamnanaba lamdam aski miyam amasung Manipur gi wangmoda leikraba mioi kyana su online gi khuthang da mateng pangbirakpa simak aikoi gi sakthok saningai ni haina phungdoki aikoi punamakna mahaki forda mahaki favor da aikoi na paisa gi khajinaraga mahaki fine da koi PC haibagi Editors Guild gi koi gi yamna phajaba wakhalona puthokirukdagi Manipur Olympic Association su masida aikoi yaujaraga masi campaign am koi tawjabani ngasi yam nungaiba numini ngasi madu campaign adu masi fruitful oire ngasi Manipur pumada laibiriba akoi kwai punamaki chingtam khungangda laiba city da laiba adagi atai mafam kaya da India gi city kaya da laigraba India gi kona koninda laigraba Manipuri macha ko punamak adagi India gi wamda laigraba foreign countries da laigraba Manipuri diaspora ga koi kwai punamaki koi blessing amaga loinana all the best haining aduga you bring us laurels, you bring us glory aduga handakti goal dagi tadana koi thokta ko yadi Saritana Editors Guild Manipur amasung Manipur Olympic Association anina asabu thodang lobby duna amasung Manipur miyamna pukning thogat piduna ninghana ba yadi haiduna thona happy basi kaidonung da kaw roi lamdam asigi amasung miyam gi damak mingset porna ba hona khigani haina Saritana thajaba piramki puning thogat piba oina smaina mayam Manipur miyamna maru oina moi lawbiraga Manipur miyamna egi damak Saritana ninghana ba yade nang hena honaga dobani haina thona happy base yamna laibok phabani yamna nungai jai ai isamak Manipur machamni maitai machamni habadi yamna chawthok jai ai ramdam sida poksabani khalubada yamna haininga leidana chawthok jai adu ai soidan maki ai kan honagani mayamna Manipur mayamna well wisher mayamna ai gidamak lepi gi ba ai gidamak support tawbir pa ai kaidongai do kawroi hena honaraga amtang de ai Olympic sida ai mai paga Manipur mayam bo amtang aigi da wabi gi ba adai mayam do amutang ai maithong da smiling face ohen ba pami Manipur Hockey the Sanore amasung Club Association Unit singi transfer registration amasung renewal tawbagi thabak thasi kundagi hokre amasung thasi kuntre phawa sathaki kani hari maram asna hariba matam asigi manungda Club Association Unit singi president natraga secretary singna transfer registration natraga renewal gi thabak sing tawrana ba Manipur Hockey na thadorpa chirlomda khanghalakli Kuntra mga Super Junior Boys State Volleyball Tournament ki ani Super League round sanaba hokre ngasi ahan ba sanakiba tournament asigi ani Super League round da YDC Urin Bomna KYVA Khoijaman bo kunmanga kunithoi amasung kunmanga kunmathoi da aduga PVM Wangjingna YVA Urin Bombo kunmanga kun
अमसुंग कुमंगा कुनहुमदोइदा LFC Ngaikong Kunona LSA Lilongbo Tranipan Kunmanga Kumanga Trampan Amasung Tratu Tramari da Maitiba Pikibni Nakalum da Tramari Suba Sub-Junior Boys State Volleyball Tournament ki Anis League Ground Dana Sewa Nasona PBM Wangzingbu Kunmanga Kunhumdoi Amasung Kumanga Kun Tratreta Aduga IKYC Irengbamna KYVA Kujimanbu Kunmanga Kunhumdoi Amasung Kunmanga Kunithoida Aduga YDC Yurimamna RYC Moidang Popo Kuntaruk Kunmari Trampan Kumunga Amasung Tramangat Nipan da Maitiba Pibangam Kre All Manipur Volleyball Association Sinduna Kumala Paki Indoor Stadium da Pangtok Liba Tournament as the Sub-Junior Boys Amasung Junior Boys ki team Traumdoi na Sarugari Hayang Group Animaki Makata Balik Mesing Sanaragani Ani Subat General Neta Hizam Irabot Ningsing Thabum 7-a-side Open Football Tournament LLK Jajing Karam Amsung PFC Pisum Ani Quarter Final Sangmangam Kre Ngasi Sanaki ba ahanba match LLK Jajing Karam na YDC Kyamgai Muslim bu Panjan Mapan Anida Maitibo Piki Ani Suba match na PFC Pisumna YSFC Babu Parabu Panjal Mapan Ahumda Maitibo Piki Foundation for Living Kyamgai among Laikane Sindana knockout basis Satarali ba tournament as the football team Tramathoina Sarugyari Thasi Kumangada tournament asigi ahanba Musung Anisiba quarter final matching Sanaragani Thau Thamoiban Kunithoi Suba El Sangita Devi Memorial First Division Football League tournament ke winner Oibangam Kre Ngasi Sanaki ba tournament asigi Aruba League match ta Thau Thamoiban ke Sanaroi TS Bidyanandana match ki Nipfumapan Suba Minute San Kiba Amatangai Panjal Aduna Flyo Thamoiban Bu Panjal Amasino da Maitiba Pikibani League tournament as the Thau Thamoiban Amasung Wafa Wangway Anina point Tratruk Sapmanana Pamina Kibani Adabu tournament asigi sana patap ki matung in head to head yengnabada Thau Thamoiban Wafa Wangway Bu Maitiba Pikiba Aduna Maram Oerga Thau Thamoiban League tournament asigi winner Oidana Matang Saide Sanagadaba Super League Football Tournament at Sanaba Panglagani Imphal West District Football Association at Sinduna Malom Tirakagi Sanabung the Pangtok Kiba tournament as a team mapan Sarukyaki. District Football Association Thobalgi Midang Makada Satarakpa Anisuba Division Football League 2015 da Yagataba Divine Club Hiroki Sanaroi Singda Club Asiki President Oerba Education Minister M. Okendrona sponsored Taudunangasi Tangkurumdoida DLC gi office da football Sanaroi Singi Sinagataba sport material sing club ki kutangda Yentokre. Ahum Suba Koizam Yaima Sing Memorial Kendra Wise League Kam Knockout Kang Tournament ta Kundrapam Kendra Kangkut Maipak Patna Semi-final Sangbangam Kre Ngasi Sanaki ba tournament asigi Ahum Suba quarter final match ta Kundrapam Kendra Kangkut na Thongju Kendra Kangkut pu Panjal Kun Tratreta Maitiba Pikivini Sahi Yang Kaitagin Hompu Phawgi Kang Sanaroi Singi tournament asi Ibudo Wangbren Khana Sauba Kang Committee na Sinduna Usekon Laikon gi Kang Sangda Jungi Tangkuni Pandagi Sanaba Horakibani Thongju SG Hanagi MLA Bijoy Koizam Namaki Apokpa Mapabung the Pangtok Saba tournament asta Kangkutra Marina Sarugyari Thasi Kumanga Sanaga Marisuba quarter final da Yaskul Kendra Kangkut A Amasung Wangoi Kendra Kangkut Anin Lamba Tongaragani Tramathu Suba Players Trophy League Kam Knockout Kang tournament ta Singzamai Kangkut Amasung KKCO Kaisamtong Kangkut Ani draw Sakre Ngasi Sanaki ba tournament asigi Mari Suba League ta Kangkut Ani Magna Panjal Trani Thoi Sanaduna match asi draw Satpangam Kipani Yaskul Kangkut na Sinduna Sri Gopal Devamandom Yaskul Singakam Lekai da Kangkut Tramathu na Saruk Yaduna Thasi Kundagi Pangtorokpa Horakibani Thasi Kumanga da Aku Kangkut Thamoiban Amasung Nika Kangkut Nilakuti Ani na Lamba Tongaragani Aroibda bulletin asigi headline amuhanna miyam da pizari Anobo sajen thong sai sigi sangai festival nangdaba yana laidi adubo thuna loisina ba sipini sana akanba instruction pikre Delhi ki India International Center da pangthokkiba exhibition amada Manipur ki ima kaithel di saktam utkre Amasung Laisam Sarita da lupa lak amaga lising kun gi mateng kusina kibuga lunena Justice for Sarita campaign by Singtrey